Ngara numida wairam phone khiba pauniko pause degi maru oiba pau khara khangachaраga miyamda khudo tamjike Central lengang na thajaba thamliba Manipur gi Chief Minister Shakti Leiba Chief Minister oise hauji leibak si balengak li balengak mapu ase Chief Minister M Biren oire lenga asina leibak miyam gi da makhanduna thaba khara tawhaningi Chief Minister M Biren chingilam khara da aini yadaba pupi pamithariba singya thapagalonana forest ki lam singda yum kai sajinduna Tongningbada tauba adu yade haduna takai bhaurakpada chingda popi pambi thareba kuki khulai paiba singna ikhang khangaudana haukiba me ahomdagi maite miyamda landaraktuna maite ge yumkai mai thadorakpa amade nongmai amadi bongkapsinduna landarakpadagi maite khunja kya lanjena duna relief camp ta leinare khwaidagi phibam sokpade Churchampurda khundariba maite ge yum loina mai thadokhrei mafamdu lampaka chap manana leirei Amuhana maite singa Churchampurda changbada pak yagani thajade miyambu ngakpa amadi miyamgi lanthum ngakpa sti istelenga ki subject ni aduna lenga asina Manipur miyambu nungayai fana thamba ingta paleba ama ohengadabani masilenga ki mathongni haujik tholiba kuki singna horakpa lal asi loidre adubu ngasi ngarang kuki singna nomai kapsilakpa khara pathakhrei adubu tamba ngamba natte makhoi kari lalongna haiba ngamde Manipur lengak pariba maru oine lengak sigi Chief Minister M Biren da center na thajaba thamli adubo center lengak na thajaba thamli ba Manipur gi Chief Minister na Manipur irang sigi matangda Union Home Minister da taina duna leiri aikhoi gi Chief Minister na Manipur miyambu nungsirabadi India lengak ta tholibi irang sigi matangda marik somna pawdam duna santi leiba Manipur ama ohenabagi tamakta sakti leiba Chief Minister ama oheningi Makha tarak poine editorial gi pawda miyamna thamjige Mipung khuding penadaba ngakta ngairi haujik Manipur da tholibi iranga sina maram oiraga Manipur gi miyam maru oina maite furup singda chaung chaiting piba asida mipung khuding penadaba ngakta ngairi state lengak leina kuki khulai paiba khujok amane maite gi yumkai maitha duna banganta amba maite de nomai kapsinduna dawa sida Manipur lengang tumina yengduna leire haina lawba yai ching amasung tampulaga Manipur oiribani adubo singduna sasan ama tamdana sasan ama sasan ani thongna khaidokuna maite furupta o neiba asi sahi ama makhai hanjilaklabani kuki metan singna chamjaraba mahairoi ani minungsilaitena hatkhiba amadi mioi kya amagi mayumai thadokuna manganta anbada lengaksina kuki metan singda karigumba amata tawba ngamdaba haibasi lebak sit laibra natraga laitabra haibasi nei lengana Manipur miyangi lanthum amadi punsi ngak sembigadabani adubu madu lengang tawpidre thong adubu miyamna penadre irang asina asum chatharak pataragade maite fur wapana pankhai lanba ngamlaktaba yai matamduda oirakadaba phibam mai hauba irang ama haurakpa yai haujiko ki metan singna asuk yamna sakti leiribase amu haina rudrabaso Assam Rifles na phagak phaiduna leibadagi ni haibase punamakna khangnaraba wafamni wafamsi lengang su khanglibani lengang tawbigadaba miyamgi punsi kanba miyamgi lanthum ngak semba ase angamba sakti putoktuna thenglabasu thengna thabak tawhaningi makha tarak poina kanglaiba kemeragi editorial gi pawda miyamda khudol tamjage BJP gi MLA kulna Manipur kanaba thodang loba horakibase areba ohengumse Manipur da tholiba sahi amaga tha tare sujilaklaba kanglup anigi sathiraba lala silosinabagi damakta BJP gi MLA kulna mangjin thana songthoktuna lala se barat lengang athuba matamda loisimbina balakhopam thokpa thabok lakhotpiyo haiduna masa masagi khuyek piduna barakke Prime Minister masa makta ibechoro pisingkhi haibasi yama thagatningai nei changsidakliba khongjang asi asuma khongjang nei nahamaki BJP gi MLA singna tumini laithokurabasu thenglabasu thengna marebak Manipur kanabagi tamakta BJP gi MLA kulna amata oina apumba pangal thongna sagatuna Manipur kanaba tholokpa haibasi miyamna apemba poi loinuna mai pakna Manipur kanba ngamnaba makhatana barat lengaki mafamda changsinpham thokpa khongjang adu changsinba haibasi Manipur miyamgi apambani adubu yamna ngaklibadi Barakki Prime Minister da Manipur da thokliba lalasi atubu matamda loisinaba thawa paikhapiyo haiduna aiba chiro aduda khoyek pikhiba MLA kulasi Manipur miyamgi mamangda tholaktuna asengma masak takpa ngamdriba sini marebak Manipur kanaba honarakpa haibasidi aduki matik tamjaningai amadi chawthokjaningai oiribani maram aduna Prime Minister gi mafamda aiba chiro pisingkeba MLA sing
Manipur miyamgi mafamda amamamta oina masak takfam thoi maduna tan ehakti khuyek piba yaude adu taude ada taude aikhoiga mari lenyade haibarom da thedoktuna lainaba hotnabagum tawribase lebak miyamna aduki matik penadre marebak Manipur kanabagi tamakta aikhoigi MLA singna amato oina punchinduna apunba pangal thongna sagatuna barat lengaki luchingbo oiriba Prime Minister Narendra Modi de taksinpam thoi adubu aikhoigi MLA singa lawfam tawpa thawdang adu lawba ngamdabadagi sahi amaga tha tare sujilaklaba Manipur da thokliba lal asibu loisimba ngamdaduna lebak miyamba awabagi ipakta irakna handuna thambani ngachi phawbada lal thokliba Manipur da Prime Minister masamak laktuna lalo sinaba amadi Manipur miyamgi awabada saruk yadana ningaidana leithokpa ngammi Prime Minister gi thausadaba amadi Manipur miyamba karisu leitena khanbagum tawriba thong asigi matangda Manipur gi Chief Minister nasu ichang thongna karigumba amata haijaba ngamdana pangdabagi saklon lawduna leirakpa asi Manipur miyamna aduki matik pende Manipur gi Chief Minister na lebak miyamna phonglokibada Narendra Modi na anirak suba oina Bharat ki Prime Minister oirapaga mailanyana numit 50 subagi pangthokadaba thabak thoramsingi manungda Manipur da thokliba lal asi losimba haibasi soidina yarakani haiba wafam phongdoraki adubu numit 50 suraba fawbada lal asi losinaba masak thokpa thaba amata tawrakpa leitre masina takpade Bharat laingana Manipur da thokliba lal asi losinaba hotnaba pamde haibasi tawtholakliba thaba asina takpani haiba yai maram aduna Bharat laingaki thausadaba Manipur miyamba karisu leitena khanba bawong asi iseng chengna khanglabadina Manipur gi MLA singna marebak Manipur kanabagi tamakta lawfam thokpa thawdang adu lawfam thoi loinina thawdang asi lawnabagi tamakta BJP gi MLA singna masa masagi khoyek piduna Bharat ki PM da ayiba chiro pisingki haibadu makhata na khoyek pikhiba MLA sing lebak miyamda mayek singna taktuna makhata na marebak Manipur kanaba khongjang changsinghigani haibadu phone lebak miyamgi mafamda lakthokfam thoi makhata rakpa pawda CM Birena tongba Indigo flight kairamga dawrei ngasi Delhi dagi Imphal da halakkiba state asigi Chief Minister Nongthomba Birena tongba Indigo flight Imphal gi British Kendriya International Airport da tananaba honabada technical gi oiba khodongchadaba thoktuna hariba Indigo flight adu kairamga dawrei haire hariba flight adu selugi matung inna ngasi pung 1:45 tapa matamda Imphal Airport da thunggadabani adubo technical gi khodongchadaba leibadagi Indigo flight adu landing tawba yadabadagi nongthokta minute 12 dagi 15 rom paiduna leiraba matungda amuhana Imphal Airport da aso engam yaudana landing tawki haire ningsingba yabadi CM Biren Haryana gi Nayar Singha gi Chief Minister oibagi wasak lawbagi tharom yawnganaba amadi lamdamasigi tongan department project kaya pakhatnanaba leva asigi Union Minister kaya unaduna taksilunaba tha asigi 13 ta New Delhi gi dama Imphal thadokibani